ꯀꯛꯊꯠꯄꯗ ꯃꯆꯨꯁꯨ ꯑꯣꯟꯊꯣꯛꯄꯤ ꯄꯨꯟꯁꯤꯒꯤ ꯀꯦꯟꯚꯥꯁꯁꯨ ꯑꯁꯨꯝꯅ ꯃꯆꯨ ꯑꯣꯟꯊꯣꯛꯄꯤ ꯃꯛꯁꯤꯗ ꯂꯪꯊꯦꯠꯇꯨꯅ ꯆꯠꯈꯤꯕ ꯏꯃꯥꯕꯨ ꯏꯃꯥꯗ ꯀꯞꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯈꯪꯕꯤꯗꯦ ꯀꯅꯥꯁꯨ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯄꯨꯔꯛꯄ ꯁꯛꯇ ꯇꯦꯟ ꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯏꯈꯧ ꯂꯥꯡꯏ ꯄ꯭ꯔꯥꯀ꯭ꯔꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯅꯝ ꯆꯦꯜꯂꯕ ꯃꯤꯠꯅ ꯎꯗꯕ ꯁꯛꯇꯝꯕꯨ ꯐꯪꯅꯤꯡꯗꯨꯅ মাথায় অন্য চিন্তা যোগাতে দিশেহারা ওইসব ভাগিনী কারুমা কারু ꯄꯥꯎꯈꯨꯝꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯐꯝꯗꯤ ꯈꯪꯈꯤꯗꯦ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨ ꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯏ ꯂꯩꯍꯤꯛ ꯄꯥꯝ ꯑꯍꯥꯟꯕꯗ ꯁꯤꯈ꯭ꯔꯕ ꯃꯁꯥ ꯑꯃ ꯄꯥꯊꯣꯛꯆꯔꯤ ꯃꯤꯕꯨ ꯂꯥꯏꯕꯨ ꯃꯔꯝ ꯀꯥꯏꯗꯦ ꯒꯨꯔꯨꯒꯤ ꯄꯥꯎꯇꯥꯛ ꯀꯥꯎꯕ ꯌꯥꯗꯦ ꯄꯨꯟꯁꯤꯒꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯖ ꯅꯣꯟꯖꯅ ꯁꯪꯖꯔꯛꯄꯗꯨ ꯁꯥꯕꯤꯗꯕ ꯌꯥꯗꯦ ꯃꯈꯣꯏꯗꯨ ꯑꯃꯨꯛꯇꯗꯗꯤ ꯁꯥ ꯃꯔꯝ ꯁꯣꯏꯇꯥꯕꯗꯨ ꯀꯥꯏꯊꯣꯛꯏ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯈꯨꯠꯄ ꯄꯥꯝꯗꯦ ꯅꯨꯡꯁꯤꯕꯗꯤ ꯇꯠꯂꯕ ꯌꯥꯗꯦ ꯃꯤꯕꯨ ꯂꯥꯏꯕꯨ ꯃꯔꯝ ꯀꯥꯏꯗꯦ ꯁꯣꯏ ꯈꯥꯛꯇ ꯄꯥꯕ ꯌꯥꯗꯦ ꯃꯩꯇꯩ ꯅꯥꯄꯜꯕ ꯈꯗꯥꯏꯅꯨꯡꯅꯒꯤ ꯄꯨꯡꯖꯕ ꯑꯍꯤꯡꯗ ꯄꯥꯜꯂꯤ ꯇꯟꯗꯜ ꯃꯌꯥꯝ ꯑꯃ ꯈꯨꯂꯛ ꯂꯦꯞꯇ ꯄꯥꯏꯔꯤ ꯆꯠꯂꯤ ꯀꯌꯥ ꯑꯃ ꯐꯖꯩꯗꯕꯨ ꯃꯩꯇꯩ ꯈꯨꯟꯗꯥꯏ ꯍꯟꯊꯅꯤ ꯏꯪꯗꯗꯤ ꯃꯁꯥ ꯇꯝꯂꯥꯏ ꯂꯩꯄꯥꯛ ꯋꯥꯌꯦ ꯅꯥꯛꯊꯥꯒꯅꯤ ꯂꯨꯀꯣꯛꯇ ꯂꯦꯞ ꯊꯥꯒꯅꯤ ꯃꯊꯪꯗ ꯁꯩꯔꯦꯡ ꯑꯃ ꯂꯥꯛꯂꯤꯕ ꯃꯇꯝꯒꯤꯗꯃꯛ ꯁꯩꯔꯦꯡꯒꯤ ꯑꯍꯥꯟꯕ ꯃꯊꯛꯇ ꯑꯑꯣꯟꯕ ꯁꯛꯇꯝ ꯁꯩꯔꯦꯡ ꯑꯃ ꯄꯥꯊꯣꯛꯆꯔꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯑꯣꯟꯕ ꯁꯛꯇꯝ ꯃꯔꯦꯡꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯃꯥꯡꯗꯝꯖꯔꯤ ꯍꯨꯕ ꯅꯣꯡꯃꯩ ꯃꯆꯥꯛꯁꯤꯡꯗꯨ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯤ ꯅꯣꯡꯃꯩ ꯃꯆꯤꯟꯗꯒꯤ ꯈꯨꯗꯣꯡꯕꯤꯅ ꯆꯥꯃꯔꯛ ꯇꯤꯀꯥꯟ ꯈꯠꯄꯗ ꯇꯥꯔꯛꯂꯤ ꯑꯩꯒꯤ ꯄꯔꯤꯡ ꯑꯣꯏꯅ ꯌꯦꯛꯅꯕꯗ ꯂꯥꯇꯥꯕ ꯃꯤꯍꯥꯠꯄ ꯐꯣꯟꯁꯤꯡ ꯑꯉꯧꯕ ꯈꯨꯟꯅꯨꯒꯤ ꯄꯔꯤꯡ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯔ ꯊꯤꯌꯥꯒ ꯃꯁꯥ ꯀꯞꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯩꯁꯤꯡꯗ ꯂꯥꯟꯃꯤ ꯎꯔꯒ ꯂꯣꯜꯂꯤ ꯀꯤꯔꯗꯨꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯈꯪꯗꯅ ꯇꯝꯕꯤ ꯅꯣꯡꯃꯩꯅ ꯁꯦꯒꯥꯏꯒꯤ ꯊꯕꯛ ꯀꯌꯥꯒꯤ ꯃꯐꯕ ꯂꯃꯈꯥꯡꯅ ꯂꯦꯞꯈ꯭ꯔꯕ ꯃꯔꯥꯜ ꯂꯩꯈ꯭ꯔꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯡ ꯉꯁꯤꯒꯤ ꯁꯩꯅꯥꯐꯝ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃꯩꯒꯤ ꯊꯃꯣꯏꯗ ꯀꯥꯏꯅꯕꯤꯗ ꯎꯄꯨꯟꯅ ꯃꯦꯟꯂꯤꯕ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯃꯇꯝꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯇꯨꯝꯃꯤꯈꯤ ꯁꯣꯛꯊꯕ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯂꯥꯟꯕꯗ ꯃꯥꯡꯗ ꯇꯥꯕꯗ ꯇꯦꯛ ꯀꯥꯏꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯁꯛꯅꯤ ꯂꯣꯏꯖꯔꯤ ꯒꯤ ꯒ꯭ꯔꯨꯞꯇ ꯑꯣꯏꯅ ꯌꯥꯎꯕ ꯇꯥꯔꯦ ꯑꯩꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯁꯛꯅꯥꯏꯔꯕ ꯄꯣꯌꯦꯠꯁꯤꯡꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯁꯩꯔꯦꯡ ꯑꯃꯐꯥꯎ ꯏꯖꯗ꯭ꯔꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 10 ꯑꯗꯨꯋꯥꯏꯗ ꯑꯣꯖꯥ ꯕꯤꯔꯣꯂꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯅꯤꯄꯨꯔꯗ ꯁꯩꯔꯦꯡ ꯑꯝꯇ ꯄꯥꯊꯣꯛꯄꯤꯌꯣꯅ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯁꯩꯔꯦꯡ ꯏꯗꯦ ꯑꯩ ꯏꯪꯂꯤꯁꯇꯗꯤ ꯈꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯑꯣꯖꯥ ꯌꯥꯔꯒꯗꯤ ꯑꯝꯇ ꯏꯌꯨꯕ ꯍꯥꯏ ꯑꯩꯅ ꯐꯔꯦ ꯉꯁꯤ ꯆꯥꯟꯁ ꯌꯥꯝꯅ ꯂꯩꯔꯦ ꯑꯩꯗꯤ ꯏꯔꯒꯦꯅ ꯁꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯤ ꯊꯃꯣꯏ ꯀꯅꯥꯗ ꯍꯥꯏꯒꯗꯕꯅꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒ ꯂꯩꯃꯤꯟꯅꯕ ꯂꯥꯛꯄꯅꯤꯅ ꯑꯋꯥꯕ ꯈꯪꯗꯦ ꯉꯁꯥꯏ ꯂꯩꯕꯤꯔꯛꯄꯣꯅ ꯂꯝꯕꯤꯒꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯉꯁꯤ ꯌꯦꯡꯖꯅꯤꯡꯂꯨꯕ ꯃꯉꯣꯟꯗ ꯈꯣꯏꯗꯥꯖꯔꯨꯕ ꯃꯉꯣꯟꯗ ꯑꯩꯒꯤ ꯑꯃꯨꯛ ꯍꯜꯂꯛꯅꯔꯣꯏꯗꯕ ꯃꯐꯝꯗꯨꯗ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯤ ꯃꯔꯤꯅ ꯂꯦꯡꯗ ꯊꯣꯡ ꯃꯌꯥꯝ ꯈꯪꯗꯦ ꯎꯆꯦꯛꯅ ꯍꯦꯟꯅ ꯁꯤꯡꯂꯕ ꯄꯥꯖꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯇꯈꯦꯜ ꯂꯩꯔꯥꯛ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤꯒꯤ ꯊꯧꯔꯝꯗ ꯅꯤꯡꯁꯤꯡ ꯆꯦꯐꯣꯡ ꯑꯃ ꯁꯣꯚꯦꯅꯤꯌꯔ ꯑꯃ ꯄꯨꯊꯣꯛ ꯅꯤꯡꯁꯤꯡ ꯆꯦꯅꯥ ꯃꯔꯛꯇꯒꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ ꯅꯨꯡꯁꯤꯕꯤ ꯇꯈꯦꯜ ꯂꯝꯗꯝ ꯅꯨꯡꯁꯤꯕꯁꯦ ꯉꯁꯥꯏꯕꯣꯟ ꯅꯇꯝꯕꯥꯛꯁꯤꯗ ꯑꯍꯤꯡ ꯁꯣꯛꯂꯛꯀꯅꯤ ꯊꯥꯖꯗꯅ ꯍꯥꯏꯕꯤꯔꯦ ꯅꯪꯒꯤ ꯃꯤꯁꯥꯅ ꯀꯅꯤꯅ ꯌꯦꯡꯊꯣꯛꯄꯗ ꯂꯩꯃꯥꯏꯗ ꯅꯨꯡꯁꯤꯠꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯑꯀꯪꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯃꯥ ꯋꯥꯡꯈ꯭ꯔꯕ ꯍꯤꯃꯥꯂꯌꯕꯨ ꯋꯥꯡꯈ꯭ꯔꯕ ꯏꯃꯥꯅꯤ ꯆꯥꯅꯅ ꯐꯖꯈ꯭ꯔꯕ ꯍꯤꯃꯥꯂꯌꯒꯤ ꯐꯖꯈ꯭ꯔꯕ ꯏꯃꯥꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ
하이남 레는 이마기 뭉토 이마기 마색도 무지무지 바로 인기잘 쓰는 흥비로 있거나 위로 있다요. 레이먼 셀럽이 레랑이 어와바 흥비로 있거나 ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯑꯍꯨꯝ ꯑꯗꯣ ꯋꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯖꯔꯛꯈꯤ ꯏꯄꯥ ꯃꯆꯨꯝ ꯇꯥ ꯂꯩꯌꯦꯅ ꯍꯥꯏꯕꯁꯤꯗꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯏꯟꯗꯤꯌꯥ ꯄꯣꯛꯄ Hayuda